मैं पुनः पुई कोकनोना खुरुमजरी ngasi yamna yaipharaba yamna nungaiba yamna maru oiba koi lamdam asi ningol singbu akoi chakau jabagi tha haijaba tare ningol chakau bagi numichina lakpada ningol singda yaipa paujel pijabaga loina ngasi idau zenta kumar gi Facebook page asida idau na iramba idau na thamlamba ningol singda maru oina page taujaba ise makhak khudol tamjage akoi gi sei je originally ayamba Swamikumar na sakpi khibani aduga idhauna ibiba loinana aiga Gokulchandra na compose gi beseni ngasi na honana miyamda ningol chakkoubagi numit siga mari lenana khudol tamjage sida soikiba lan ki punama miyamna ngapigani Hãy subscribe
pinja hauge momonok na chatpi ko dei hoba ai ko pinja hauge momonok na chatpi ko mathang kumo lakpada mathang kumo lakpada ekta kaida unasi ekta kaida unasi palim panthau ai khoina nabung naupa ai khoina ningol nangbu ngai re ningol nangbu ngai re